अहानबदा मरोइबा पाउ पिजरी कुकी खुलाई पाइबा सिंगना ngarang numidang phogok jaw ikhaida nongmai kapsilaktuna attack chatharakpadagi khunja sing mi paina khrei Churchanpur Tuibong Bazar da CRPF ke gari mai thabada chenabani haiba mioi kunrom phagat pangam khrei Kumja lising ani kungani thoi jun taraga humdoi da saba hokhiba none district ki ITI ngasi phawbo loisindana thambire haina khunja singna phongdorakli Narang finance bill puntra ayet palaitana pass tokhrei Dokchaba Manipuri pong mireng tabiri pasingbu NIRUPAMA MUTUM na taram na okjari pau sandong na pizari Ngarang numidang Churchanpur district ke Tuibong Bazar da leiba law and order ngak sena na balairiba CRPF ke gari ama mafam adugi miyamna mai thakre numidang pung 3:40 rom tabada Central Security Force ke gari ama Churchanpur district ke Tuibong Bazar da motorcycle thoduna lakpa nupa ani Thengai rambadagi asok apan nangduna hospital da pukhatuna laying chathaki hairi thodok adu bu yaning da phongdok tuna numidang pung 9 rom taba matamda Tuibong da leiba mini secretariat station CRPF ki kangbu amana duty oina lakhi security sing adubu khoisaunaraba miyam aduna Tuibong Bazar da Thingduna thambaga loina makhoina tonglakhiba gari ama mai thakibani hairi amaromda ngarang CRPF ke gari mai thaba aduda chenabani haiba kukizo phuruke mioi kunrom Churchanpur district na phagat pangam kre hairi Anauba laingak laklaba matung state asida tangdulai taba Hanjilakadra haina khanaramba adu ngarang kuki khulai paiba singna nau hongnana amuk hana phogau jaw awang leikai tamna nongmai kapsilaktuna attack chatharakpadagi khunja sing mi paina khrei numidang pung 13:30 ni phurom taba matamdagi hauduna kuki khulai paiba sing aduna phogau jaw ikhai tamna nongmai kapsilakhibani adubu mafam aduda deploy toba Indian Army amadi Central Reserve Police Force ke Yankhaiga Nipan Suba Battalion ke Kangbu Amana Kuki Singna Nongmai Kapsilakhiba Adubu Takthokina ba handuna kapki hairi Nakalani ke marakta minute 13 rom nongmai kapnaraba matung khutthokna ba adu lepki khutthokna bagi thodok adu da asok apan mishimina yaukhibagi paudi haujikmaki oina phangba leitri hairi thodok adu thokraba matung hasi ayuk Angan badagi hauduna Indian Army CRPF amadi Manipur Police ki apunba combined team ama kuki khulai paiba singna nongmai kaptharakhiba oigani chingnaba chingi mafam singda operation chathaba haukhre adumaku haujik phawbagi oina mifami pun yaukhibagi paudi leitri hairi Ngasi None district ki CSO amadi Longmai village ki leaders mayam gi apunba team ama tarahumdoi Jun tarahumdoi lising ani kungani thoi da saba hokhiba ITI ngasi phawba loiba ngamdana leiba yaning da phongdorakli ITI none asi numit chamagi manungda loisingadabani loisinba ngamdana leirakpa ngasi asi Zahi mari sujilakpa ase athuba matamda loisin biduna inauguration tobina naba haiba ase None district ke Prajamiyam ge apambani haina ngase joint CSO amadi Longmai village ke leader mayam ge apunba team ge inspection da paumi singa unaba amada phongdokhibani Manipur Chief Minister Yumnam Khemchan Nungba AC ke MLA amadi Chairman oiriba Sri
Dinganglung Gangmei Amadi Mari Lainaba Department Asina Midyang Changbiduna Atuba Matamda ITI None Asi Loisin Binanaba Puning Chingshilakle Mathau ningthina pangthoktaba contractor busu mari leinaba department amadi government na thigatuna athuba matamda ITI none asi loishinbiu haiba asi praja mayamgi kholauni haina phongdorakle makhata na hai kibada ITI none asi athuba matamda loishinbidaba tarabadi praja miyamgi oiba democratic agitation tatharagani haina phongdorakle Toizam Lokendro Apokpa Toizam Achau Laifamna Kongpal Ningthaubung Laikai the Laiba Mioi Asegi Mayungi Geta Tang Kunga Marige Numidang Wairamda Pokai Hankiba Bom Adu Aina Thinkrabat Lalaulob KCP Apunbana Taukibani Haina Loop Asigi Publicity Secretary Punshirol Maitaina Kuyak Vidura Thadorakpa Cherol Amada Sengdurakli Cherol Asina Hai Toizam Lokendro Hai Bamioi Asegi Mayumda Loop Kimioi Thaduna Pau Fauna Raknaba Wari Sanabagi Tanja Ama Pira Fauba Thawai Usitaduna Drug business adu lepage mahuta hena dum makhastana chatharakpadagini haire wakhal taminabage mahut toizam lokendro na thawai usitaba thausadaba amade mangak haigatpadage thokhaningdaba bom pokhaibagi thawdok adu thokhibani haire drug mafia toizam lokendro na sizinari ba mioi sing ase lupna kupsen senaduna yamna kanna thijili Inkhalagliba youths kayabu aranba lambida lamjingba amade drug ki business da pakholoi oina sizinariba asi afaba achumba thabak natte haiba ase toijam lokendro gi kangbu oiriba singna mangondagi lapna leibiyu haina haijari aroiba warning oina toijam lokendro bu numit taret ni gi manungda changjaraklaga wari saduna wakhal taminabagi tanja ama piri masida makha tana changlaktaba thoklabadi lup asina laurakpa Achauba akanba phirepta toijam lokendro gi laikai ge mioi amatana mangonda support tawbirakanu amade wakan mifamna chingba amata tawbiraktana ba apil tawjari lopka wakhal taminaduna atopa business atopa sinpham hongdokraba singbudi lop asina akanba midyang changlakpada konshiloi drug mafia singi mathakta changsillagliba operation asida lop asina drug lalonba singbo karigumba makhal amatagi compromise tawroi hauji drug po hingnanabagi lambini haina business tawriba singnaso sinpham hongdokpiyo amadi athuba matamda lepo haina haijari drug ki matangdadi miyamna hena khangnaraba wafamni khunai asibu manghan takhalingba drug lord mafia singbo warak watembagi Jangchin lakliba khongthang sing asibu laipak miyam pumbana support tawbiyo haina apil tawrakle Haukiba Mars ke tarik kunga humdoi sajibugi mangani panba ningthaukaban numita matam sangna club asige president ke thau pubiramba thongnaujam Navakumarna ikhang khangaudana laikhidabada singjamai thongam lekai da leiba club asige hauzik president thau pubiriba TH Ingosa singna luchingduna club asige thongmi singna saruk yaduna minute ani tumina leptuna laikhidrabana hinglingai matamda laubiramba thaudang singthabaga loinana mahake thawai mirelna taibang mapugi khuya khada nungaina ingna chikna leirunabagi damak thawni khi amade leihoriba imung manunggi awabadasu saruk yajari haina phongdorokli
Tamenglong district ta center na nongmai kapna baleptuna peace talk chathariba NSCN-IM amasung ZUF Jelerung United Front ki cadre singi marakta nongmai kapna khrei amaromda Churchanpur da irang hoba singna CRPF ki gari ama mai thakre press na phangba pauna hai NSCN-IM amadi ZUF ani ki marakta nongmai kapna bagi thodok adu ngasi ayuk pung 3 lom tabada Tamenglong district ki new Kaifudai da thokibani haire ZUF Jensui Kangbuna Lairiba New Kaifudai da NSCN-IM ki cadre singna attack chatharakhe maduda ZUF ki cadre singna khut hanbadage nakal ani ki marakta nongmai kapna khibani thodok adu da nakal ani ki marakta asok apan yawgi pawdi laikhide haire NSCN-IM ki cadre singna chatharakhiba attack adu da mafam adu da lairamba ZUF ki cadre sing adu mafam adu thadoktuna chatki haire Lok Sabha da bill asigi matang da khana nainabagi pakhum piraduna sel thum minister Nirmala Sitaraman hai sarkar na leibak asigi lomi sing MSME amasung cooperative sing hena mapangal kan khat hannabat leptana hotnari mangna makhata na hai ki hiram sing asida hena mityang changba asina leibak asigi naha sing thabak phangbagi chang hengat hanba amasung pumnamakki chawkhatpada chawna mateng pangba oiragani haina Nirmala Sitaramana Finance Bill passed over the Pongdoki. Laibag asida sungdok laba thau ton crore kontra phangadaba sungdok triba thau marang kaina leiri maram aduna miyamna tonga thajaduna pakhatpadagi thau hena leishin danaba center lengangna appeal tori New Delhi da ngasi nongchup Asia da oirakliba phibamgi matangda Pangthokiba Interministerial Briefing amada Petroleum and Natural Gas ki Joint Secretary Sujata Sharma na hai housing maki oina petrol amasung diesel gi maman hengatpagi wafam leite haina phongdoki Security Force na Pambai na Luchingba UNLF ki active cadre ama Imphal West ki pasoi digi fare haire farba miyo adudi Assam Subas Maitai Allies Lingjel Khomba chai kontra kai samthong hodam leirak hojikna pasoi part 2 awang lekai da leibini haire mangon dagi mobile phone ama fagat pangam le haire Manipur Police Control Room na thadorokpa cherolamagi matuk ina National Highway 37 Imphal Jiribam lambida lamdamasigi tangai fadana nongmada changdaba yadraba pochai puduna lakpa gari chaniga kontra ka nipan hariba lambi asida apanba yaudana pusilakre makhata na pochai pusilakpada khudong thiba thoktana bagi damak chingnaningai oiba mafam singda Security Force na akanba section thorang sing lokhatke Manipur gi district pumna makta pamdaba thodok thoktana bagi damak ching amasung tamda punna checkpoint Magatara humdoi hangduna achat awok sing check chathaki hairi aroibada maroiba pau mohana pizari Ikulai paiba singna ngarang numidang phagok chau ikhaida nongmai kapsilaktuna attack chatharakpagi khunja singna mi paina khrei Churchanpur Tribong Bazar da CRPF ke gari mai thabada chenabani haiba miyoi kunlom phagat khre haire Kumjali Singh ani kungani thoi June taragumdoi da saba hokiba None district ke ITI ngasi phawbo loisindana thambire haina khunja singna phongdorokli amadi Lok Sabha da ngarang Finance Bill 30 yetnab leitana pass tawkhre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯐꯨꯝꯗꯨꯅ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯃꯥꯔꯆꯀꯤ ꯇꯥꯡ 19 ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛ Mami TVꯒꯤ OTT apps Google Play Storeꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯌꯨꯝꯒꯤ ꯇꯦꯂꯤꯚꯤꯖꯟ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛꯇꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯐꯥꯎꯒꯤ ꯃꯅꯨꯡꯗ OTT ꯑꯁꯤꯗ ꯆꯪꯕꯤꯔꯒ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯐꯤ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 119 ꯈꯛꯇꯪ ꯊꯤꯕꯤꯔꯒ ꯔꯤꯂꯤꯖꯤꯡ ꯁꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯁꯣ ꯑꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯎꯠꯆꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯦꯡꯕꯤꯍꯧꯗ꯭ꯔꯕ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗꯦ ꯃꯇꯝ ꯆꯞ ꯆꯥꯅ ꯍꯧꯖꯒꯅꯤ ꯃꯅꯤꯄꯨꯔꯤ ꯐꯤल्मꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯉꯁꯤꯃꯛ OTT ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ